taramna ukjabaga loinana panthoi mangang ikok nona khurumjari ngasi su mahausa ko mayamgidamakta nungairaba phungawari ama amuk puduna lakjari wari asibu thabirakpana maipaki chanu thaina mamangai matam amada lukhoi kauba amaga thabalai kaubi amaga yumbal punsida khongdaduna masanupi phaibok anikhak phangjaram adubu laibak thibadi makhoigi khul adu ikang thoklam maduna maram oiduna khul hongba taram thabalai makhoi pabu pikliba isa anisiga aikhoibu khulse thadokduna chatpa haibase khudong thiba nang loidro lukhoina mama aikhoibu khulse thadokduna chatrabadi chaningai thakngai leitadana kanglaga siba haidu oirani yengo pikliba isa anise mabuk lamlabadi themba ngamdana kamluklani matamduda karino aikhoina tawdori basibo asi haiduna upai leita matai manawdo mapot masayom silami aduga nungsiraba mayum adugi thong dulon silaga ngahak yengduna leram mama laone aduda dum leplaga leibana kanaroini asi haiduna lukhoina magi loina bipuchingduna pukhiram asumna asum lakpana laibak thibadi makhoigi lambida migi mapot maral huranba nupa ahum mari thengnaram huranba khoimuna lambi se lalaga chatke hairabadi da khoidi yauriba napot na sei mayamdo loina piram adu natrabadi lambi se lalaga chatpa ngamgani khanganu ibungo aikhoigi kundo ikang thokduna chaningai thakngai leitaduna atoba khunda chatlibani aikhoidi yauriba haibu setna chanaba phirol kharasidani adu oiragana nakhoina chake khaliba mafamdo chataba tabani asi haiduna nupa ahum marido matai manawda munna yenglaklam matamduda makhoi anina masanupi amamam pori badu urami huran makhoi muna bot chei piram drasu yare nakhoina pori badu angang natro ama ikhoida piram adu oiradi nakhoi jakhiba yan nupa adugi wadu tabada matai manawda munna yengi ibungo hoi madudadi haibiganu isa singse taibang phaurakpa kuidribani mama ai yaudana makhaibu karamna hingba ngamgani adogidi thoina war aikhoigi angang senanaba ahaibi angang senabi amale nupa adugi wadu tabada matai manawdu munna amuk yengnaram tasena mafam khangdana makhoina chaliba asida macha singsi tamba ngamde aduna amadi tangdu leitana hingza horasanu khalam aduna lukhoina tapna mananganda poriba masanupi atombi mangalai mabu tharam ibungo hoi nakhoina isa asibu mi oinabadi semda uko asi haiduna lukhoi ningba kaina masanupi atombi mangalai mabu huran basing adugi makutta sinaram tada adugidi kari isu khalun aikhoigi sangda mama pana hundok lamba angang kayani aikhoini yoklibasi huran ba adugi wadu tabada lukhoi matai manawdi haifet yengnaduna masanupi asi hinglani khana haraujaram tada angang sisu sinaram labanina mafam asi thadokuna chatkhiba yarani lukhoi huran ba khoimugi wadu tabada magi loina bagi khudang du chinglaga mafam du thadokuna chatkina ba hotnaram thaba leidi masanupi atombi aduda adumak yengduna mapuroi bagi matung ina khiram makhoina mafam du thadokuna chatkhibaga huran ba mayam du pena noklaklam huran ba amana iyamba angang asi iche kombireidi hekta namdana pisilasi angang asidi abok thagoi do ina pirasi iyamba abok thagoi di ahal oire angang sinabasu ngamloi harakani adugidi noina karisu khalunu aina adum yanaba ngangnaki khoimugi wadu tabada magi tung inba angang singdo tumina lekhiram adubu makhoi singdo angang du thagoi di yolabadi sel yamna phanglaroi khanna mathwai nungai tabadi poklam madu pumbasu huran ba khoimusu khanglibani adubu angang adu ningthina senabigadaba mida pibana phai khanbagini huran ba khoimuna nakhoi ani ahumna khalibado aisu khangle sel gidi nakhoi gi sarukti iyamba kakloida lawsalasi asi haiduna huran ba khoimudu angang adu pamlaga angang mayambu chakniba thadokpa sang amada yondogi puraklam khoimugi tung inba sengdodi makhoi gi sar saruk hanthana piroi haiba aduda yamna haraujaram huran ba khoimuna ho abok hai khoimu kaidawre adu kana kawribo abok atai gi nate abok ta angang ase
ꯂꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯈꯣꯏꯃꯨ ꯑꯕꯣꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯂꯧꯗ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯉꯥꯡꯗꯣ ꯌꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯜꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯒꯣꯏꯒꯤ ꯁꯪ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯃꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯛꯂꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯅ ꯑꯕꯣꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯗꯣꯏꯔꯣ ꯍꯣꯏꯅꯦ ꯏꯁꯨꯁꯥ ꯑꯉꯥꯡꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ ꯊꯦꯝꯕꯨꯡꯅ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯏꯆꯟ ꯃꯆꯥꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯍꯣꯏ ꯊꯒꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯈꯔ ꯆꯥꯎꯕ ꯑꯃꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯑꯕꯣꯛ ꯁꯦꯜꯗꯣ ꯈꯤꯇꯪꯗꯤ ꯍꯥꯞꯄꯤꯌꯨ ꯑꯇꯩ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯋꯥꯠꯇꯅ ꯄꯤꯊꯣꯛꯄ ꯄꯥꯝꯃꯤ ꯈꯣꯏꯃꯨ ꯑꯕꯣꯛꯇꯤ ꯍꯥꯟꯅꯗꯧꯅ ꯑꯉꯥꯡ ꯌꯥꯝꯗꯅ ꯆꯥꯛꯅꯤꯕ ꯊꯥꯕꯗ ꯁꯦꯜ ꯌꯥꯝꯅ ꯂꯥꯛꯄꯁꯨ ꯅꯠꯇ꯭ꯔꯤꯅꯦ ꯑꯗꯨꯅ ꯁꯦꯜꯁꯦ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯍꯦꯟꯒꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯒꯣꯏ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯁꯦꯜꯗꯨ ꯂꯧꯅꯤꯡꯗ ꯂꯧꯔꯝꯃꯤ ꯑꯕꯣꯛ ꯑꯉꯥꯡꯁꯨ ꯑꯕꯣꯛꯅ ꯂꯧꯕꯤꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯥꯏ ꯈꯣꯏꯃꯨ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡꯒ ꯄꯨꯔꯛꯂꯒꯅꯨ ꯑꯩ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯄꯨꯔꯛꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯕ ꯑꯗꯨꯗ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯅ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯅꯪ ꯏꯃꯥ ꯄꯥꯝꯕꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯅꯤ ꯁꯤꯒꯅꯤ ꯈꯪꯗꯕ ꯈꯣꯡꯆꯠꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯃꯐꯝ ꯈꯪꯅ ꯍꯤꯡꯍꯧꯕꯁꯦ ꯏꯃꯥ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯒꯦꯀꯣ ꯃꯃꯥ ꯅꯪꯕꯨ ꯀꯞꯄꯗꯣ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯅ ꯏꯆꯥꯗꯣ ꯅꯨꯡꯁꯤꯗꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯅꯠꯇꯦꯗꯅ ꯐꯤꯕꯝ ꯇꯟꯖꯥꯅ ꯌꯥꯗꯕꯒꯤꯅꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯟꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯒ ꯏꯆꯥꯕꯨ ꯑꯃꯨꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯥꯕꯜꯂꯩꯕꯨ ꯀꯞꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯈꯨꯜ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥ ꯉꯁꯤꯒꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯁꯤ ꯀꯅꯥ ꯈꯪꯕ ꯈꯨꯜ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕ ꯈꯨꯜ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯗꯧꯕ ꯀꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯨꯜꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯏꯃꯝ ꯃꯝꯕꯗꯧꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯊꯣꯏꯅ ꯐꯪꯂꯝꯗꯦ ꯃꯃꯥ ꯎꯔꯦꯜ ꯎꯖꯥꯎ ꯌꯥꯝꯅ ꯍꯧꯖꯤꯟꯕ ꯑꯁꯤꯅ ꯏꯁꯨꯛ ꯁꯨꯛꯅ ꯎꯕ ꯑꯁꯤꯅꯅꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯇꯧꯔꯣꯏꯗ ꯂꯥꯎ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯥꯕꯜꯂꯩꯕꯨ ꯁꯝꯂꯒ ꯌꯨꯝ ꯑꯃꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯝꯃꯤ ꯍꯣ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯤꯛꯇꯨ ꯏꯃꯨꯡꯗꯒꯤ ꯄꯔꯄꯞ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯔꯤꯛꯇꯨ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯃꯤꯅꯧ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯍꯤꯡꯁꯤꯃꯇ ꯂꯦꯛꯆꯒꯦ ꯍꯥꯏꯕꯨ ꯌꯥꯅꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯤꯛꯅ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎꯕꯨ ꯏꯃꯨꯡꯗ ꯄꯔꯄꯞ ꯀꯧꯁꯤꯜꯂꯝꯃꯤ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯊꯔꯤꯛ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯔꯤꯛꯇ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯊꯔꯤꯛꯅ ꯅꯠꯇꯦ ꯇꯥꯗꯒ ꯏꯅꯝꯃꯒ ꯃꯐꯝ ꯑꯁꯤ ꯀꯝꯗꯧꯅ ꯌꯧꯔꯛꯂꯤꯕꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯈꯨꯟꯖꯥ ꯑꯃꯠꯇ ꯑꯇꯣꯞꯄꯗ ꯆꯠꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯑꯇꯣꯞꯄꯗꯒꯤꯁꯨ ꯃꯤꯅꯧ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯗꯕꯅꯤ ꯊꯔꯤꯛꯀꯤ ꯋꯥꯗꯨ ꯊꯥꯕꯜꯂꯩꯗꯤ ꯀꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯗꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯇꯥꯗ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯣꯠꯅꯕꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯣ ꯈꯨꯜ ꯑꯁꯤꯗꯗꯤ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯗꯦ ꯏꯕꯦꯝꯃ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯈꯨꯜ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯁꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯕꯅꯣ ꯇꯥꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯁꯤꯅ ꯌꯦꯠꯂꯨꯕꯒꯤ ꯃꯔꯝꯗꯤ ꯁꯨꯝꯗꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯌꯦꯠꯂꯨꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕ ꯃꯥꯏꯕ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯕ ꯃꯇꯝꯗ
ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯔꯝꯗꯦ꯫ ꯇꯣꯃꯥꯅ ꯑꯁꯤꯅꯤꯗꯅ ꯄꯨꯟꯁꯤ ꯍꯥꯏꯗꯣ, ꯀꯅꯥꯒꯤ ꯑꯩꯅ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯃꯤ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯥꯖꯤꯟꯗꯨꯅ ꯍꯦꯛꯇ ꯂꯥꯛꯅꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨ ꯃꯗꯨ ꯂꯩꯇꯥꯏꯅꯅꯕ ꯀꯧꯔꯛꯑꯅꯤ, ꯑꯁꯤ ꯃꯉꯥꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯅꯧꯅ ꯃꯥꯏꯕꯤ ꯀꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗꯕ ꯃꯧ ꯑꯃꯁꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯗꯨꯗꯤ ꯅꯧꯅ ꯃꯥꯏꯕꯤ ꯆꯪꯂꯛꯄꯤ ꯃꯦꯝꯇꯣꯜ ꯍꯣꯏꯒ ꯊꯪꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯧ ꯑꯗꯨꯅ ꯑꯀꯤ ꯑꯈꯪ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯃꯥꯕꯨ ꯀꯧꯔꯛꯂꯅꯤ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯌꯥ, ꯉꯔꯥꯡꯒꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅꯁꯨ ꯇꯣꯃꯥꯜ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯖꯕ ꯁꯥꯔꯤ, ꯈꯪꯂꯣꯏꯗ꯭ꯔꯗꯣ, ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯣꯠꯅꯔꯨꯕ ꯄꯨꯝꯕ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯒꯤ ꯃꯐꯝꯗꯗꯤ ꯑꯀꯥꯕꯗ ꯑꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥ, ꯑꯩꯅ ꯃꯥꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯕ ꯄꯨꯝꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯀꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦꯅꯦ꯫ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯑꯩ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯤ ꯃꯆꯥ ꯑꯁꯤ ꯃꯥꯡꯍꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯋꯥꯈꯜ ꯀꯟꯅ ꯊꯥꯗꯔꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯗꯣ ꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯣ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯦꯝꯇꯣꯟ, ꯈꯨꯔꯥ ꯇꯣꯃꯥꯜꯁꯤꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯃꯄꯣꯛ ꯊꯣꯛ ꯃꯌꯥ ꯂꯥꯡꯂꯕ ꯃꯥꯅ ꯃꯆꯥ ꯃꯁꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯕ ꯃꯇꯝꯁꯤꯗ ꯀꯅꯥꯒꯤ ꯃꯥꯏꯕ ꯁꯥꯖꯤꯜꯂꯒ ꯃꯇꯨ ꯃꯆꯥꯁꯨ ꯊꯤꯍꯧꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯁꯨ ꯑꯋꯥꯕ ꯄꯤꯔꯦ꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯗꯣ ꯈꯨꯜ ꯃꯤꯌꯥꯝꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯁꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯁꯣꯟꯕꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯂꯝꯗꯦ꯫ ꯃꯇꯝꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯏꯕ ꯇꯣꯃꯥꯜꯒꯤꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯥꯏꯗꯨꯕꯨꯗꯤ ꯇꯝꯕꯤꯒꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯄꯨꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯕꯅꯤ꯫ ꯏꯄꯨ, ꯑꯩ ꯁꯣꯏꯗꯅ ꯌꯥꯖꯒꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯏꯁꯨꯒꯤ ꯋꯥ ꯇꯥꯕꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯌꯥꯏ ꯆꯝꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯅꯁꯨꯅ ꯏꯄꯨꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ꯫ ꯏꯁꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯄꯨ ꯄꯦꯜꯂꯦ, ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯏꯕ ꯇꯣꯃꯥꯜ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯍꯩꯕ ꯄꯨꯝꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯗꯨ ꯐꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯀꯤ ꯑꯈꯪ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯅꯥꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯌꯥꯏ ꯆꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯅꯧ ꯅꯧꯅ ꯑꯀꯤ ꯑꯈꯪ ꯑꯃ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤ ꯑꯀꯤ ꯑꯈꯪ ꯂꯩꯔꯨꯗ꯭ꯔꯕ ꯇꯨꯡꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯍꯟꯗꯛꯁꯤ ꯃꯊꯤ ꯐꯣꯡꯕꯗꯧꯅ ꯇꯧꯔꯤꯅꯦ꯫ ꯑꯃꯅ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯀꯤꯌꯦ ꯀꯤꯌꯦꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ, ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇ ꯃꯄꯥꯜ ꯊꯣꯛꯎ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯑꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯅꯧꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯥꯟꯅꯔꯛꯂꯤꯕ ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯕ? ꯑꯩ ꯃꯁꯤ ꯀꯨꯞꯅ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯃꯥꯜꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝꯗꯨ ꯇꯥꯛꯂꯝꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ ꯇꯣꯃꯥꯜ, ꯅꯪꯁꯦ ꯁꯤꯔ ꯐꯥꯎꯕꯗ ꯃꯔꯨꯅ ꯌꯨꯕ ꯍꯥꯏꯗꯨ ꯑꯣꯏꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨ ꯃꯥꯌꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯥꯏꯕ ꯃꯆꯥ ꯑꯗꯨ ꯍꯥꯟꯅ ꯂꯥꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯐꯅ ꯀꯟꯅ ꯃꯥꯏꯕ ꯁꯥꯔꯤꯕ ꯃꯥꯏꯕ ꯃꯆꯥ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯃꯦꯝꯇꯣꯟꯗꯨ ꯃꯌꯥꯏ ꯆꯝꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨꯅ ꯈꯨꯜꯗꯨ ꯆꯪꯕ ꯌꯥꯗꯅꯕ ꯂꯥꯏꯋꯥ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯨꯗ ꯃꯁꯥꯃꯛ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯍꯜꯂꯒ ꯃꯥꯏꯕ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯍꯥꯠꯄ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯃꯥꯏꯕ ꯃꯆꯥ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨꯅ ꯌꯣꯝꯁꯤꯜꯂꯒ ꯍꯥꯠꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯅ ꯇꯥꯗ ꯑꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯃꯗꯨꯒꯤ ꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯆꯪꯂꯛꯄ ꯌꯥꯎꯔꯕꯁꯨ ꯃꯤꯁꯤ ꯆꯥꯗꯅ ꯍꯦꯛꯇ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯊꯥꯕꯂꯩꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯗꯤ ꯃꯃꯥ ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯂꯩꯅꯦ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯂꯩꯒ ꯊꯥꯔꯤꯛꯀꯗꯤ ꯉꯛꯅ ꯂꯨꯈꯣꯏꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯃꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥꯗꯣ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯣꯏꯔꯝꯂꯤꯅꯤ ꯑꯩꯅꯇꯕꯨ ꯃꯥꯏꯕ ꯑꯣꯏꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯅꯞꯄ ꯉꯝꯗꯧꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯄ ꯉꯝꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯝꯃꯤ ꯊꯥꯔꯤꯛꯅ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯁꯦ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯑꯀꯤ ꯑꯈꯪ ꯑꯁꯤꯕꯨ ꯐꯔꯕꯗꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯥꯗꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯏꯆꯜꯂꯤꯕꯦꯝꯃ ꯅꯕꯨꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯑꯀꯤ ꯑꯈꯪ ꯑꯁꯤꯕꯨ ꯐꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨ ꯃꯀꯥꯏꯐꯝꯗ ꯍꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨ ꯃꯀꯥꯏꯐꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯊꯥꯔꯤꯛꯅ ꯇꯥꯗꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯈꯨꯜ ꯃꯤꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯂꯦ ꯈꯨꯜ ꯃꯤꯌꯥꯝꯁꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯥꯗꯒ ꯏꯅꯝꯃꯒ ꯆꯥꯛ ꯀꯧꯗꯨꯅ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯤꯌꯦ ꯀꯔꯤꯒꯤꯅꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯆꯦꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯣ ꯏꯀꯪ ꯊꯣꯛꯇꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯇꯥꯗ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯨꯝꯅꯤꯡ ꯈꯨꯂꯤꯡꯗꯨꯅ ꯂꯩꯔꯁꯤ ꯈꯨꯜ ꯃꯤꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯨꯈꯣꯏ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯕꯂꯩꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯨꯈꯣꯏꯅ ꯁꯤꯡ ꯆꯜꯂꯤꯉꯩꯗ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯑꯉꯥꯡ ꯑꯃ ꯄ꯭ꯔꯄꯞ ꯆꯦꯜꯂꯛꯂꯝꯃꯤ ꯇꯥ ꯂꯨꯈꯣꯏ ꯍꯥꯏꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯣ ꯇꯥꯗ ꯏꯇꯩꯃꯗꯣ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯍꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯊꯥꯗꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯄꯞ ꯆꯦꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏ ꯄꯟꯊꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯈꯨꯗꯥꯡ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯕꯂꯩꯗꯨ ꯃꯤꯂꯨ ꯏꯔꯥ ꯆꯦꯟꯅ ꯃꯄꯨꯔꯣꯏꯕꯗ ꯃꯉꯛꯇꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯨꯜꯂꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯃꯃꯥ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯏꯁꯥꯅ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯌꯣꯛꯍꯧꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯄ ꯀꯥꯎꯒꯅꯨꯀꯣ ꯃꯃꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯅꯍꯥꯛ ꯅꯥꯕ ꯐꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯅ ꯏꯆꯥ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ ꯊꯥꯕꯂꯩ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯃꯅꯤ ꯂꯩꯃꯕꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯣꯡꯒꯩ ꯂꯥꯛꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯅꯤ ꯂꯩꯃꯕꯨ ꯌꯣꯛꯂꯛꯄꯅ ꯆꯍꯤ 8-9 ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯊꯥꯒꯣꯏꯅ ꯌꯣꯛꯂꯤꯕ ꯃꯉꯥ ꯂꯩꯃꯁꯨ
ꯃꯅꯤ ꯂꯩꯃꯒ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯒꯤ ꯌꯨꯝꯊꯣꯡ ꯆꯠꯇꯨꯅ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯁꯦꯜ ꯅꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯉꯥ ꯂꯩꯃꯒ ꯊꯦꯝꯕꯨꯡꯒ ꯁꯦꯜ ꯅꯤꯕꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ ꯃꯉꯥ ꯂꯩꯃꯅ ꯇꯥꯇꯣꯟ ꯑꯩꯈꯣꯏꯁꯤꯕꯨ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯉꯥꯛꯇꯔꯣ ꯏꯆꯟꯇꯣꯝꯕꯤ ꯏꯃꯥ ꯏꯄꯥꯗꯨꯕꯨ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯁꯨꯝꯅ ꯑꯕꯣꯛꯀꯤꯗ ꯋꯥꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ ꯇꯥꯇꯣꯟ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯕꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ ꯏꯆꯟꯇꯣꯝꯕꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯅꯕꯨꯡꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯏꯆꯟꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯑꯁꯦꯡꯕ ꯃꯉꯥ ꯂꯩꯃꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗ ꯊꯦꯝꯕꯨꯡꯗꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯛꯂꯝꯃꯤ ꯃꯉꯥ ꯂꯩꯃꯁꯨ ꯃꯕꯨꯡꯅ ꯃꯉꯛ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯌꯥ ꯇꯝꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯅꯤ ꯂꯩꯃꯗꯨ ꯃꯄꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯗ ꯆꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯁꯦ ꯄꯥꯕꯅ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯉꯥꯁꯦꯞ ꯑꯃ ꯉꯧꯔꯒ ꯍꯥꯞꯂꯕꯅꯤ ꯁꯦ ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯁꯦ ꯄꯥꯕ ꯑꯩꯗꯤ ꯏꯃꯥꯅ ꯏꯟꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯏꯃꯥꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯩ ꯏꯃꯥꯅ ꯏꯟꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯔꯥꯞꯄꯗ ꯅꯪꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯕ ꯆꯠꯈꯤ ꯁꯦ ꯆꯥꯛꯇꯣ ꯏꯄꯥ ꯏꯟꯕꯤꯔꯛꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯦꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯟꯕꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤ ꯂꯩꯃꯗꯨ ꯃꯄꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛꯇꯨ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯈꯣꯏꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯟꯍꯜꯂꯛꯂꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕ ꯋꯥ ꯍꯥꯏꯒꯤꯁꯦ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯒ ꯊꯦꯝꯒꯦ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯏꯃꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯅꯤ ꯂꯩꯃꯁꯨ ꯃꯄꯥꯕꯨꯡꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏ ꯈꯥꯡꯕ ꯉꯝꯗ ꯃꯃꯥꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯇꯝꯂꯛꯂꯝꯃꯤ ꯄꯥꯕ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯝꯖꯔꯝꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯣ ꯏꯆꯥ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯄꯤꯛꯂꯤ ꯑꯗꯨꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯊꯤꯕ ꯆꯠꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯊꯨꯅ ꯆꯥꯎꯔꯒ ꯅꯅꯥꯎꯕꯨ ꯊꯤꯅꯕ ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯣ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯂꯩꯃ ꯊꯨꯅ ꯆꯥꯎꯔꯒ ꯃꯅꯥꯎꯕꯨ ꯊꯤꯕ ꯆꯠꯅꯅꯕ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯥꯛꯇꯨ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯅ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯒꯣꯏꯗꯨ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ ꯃꯍꯥꯛꯅ ꯉꯝꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯁꯪꯗ ꯂꯩꯔꯤꯕ ꯑꯉꯥꯡ 3-4 ꯑꯗꯨꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯏꯆꯦꯆꯧꯕꯤ ꯑꯕꯣꯛꯀꯤ ꯃꯁꯥꯁꯦ ꯃꯍꯥꯏꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯐꯕ ꯉꯝꯗꯧꯕ ꯃꯥꯟꯗꯦꯕꯣ ꯊꯕꯥꯇꯣꯝꯕꯤꯅ ꯑꯕꯨꯡꯉꯣ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯃꯥꯏꯕꯅꯣ ꯑꯩꯈꯣꯏꯅ ꯀꯧꯔꯨꯗꯧꯔꯤꯕꯁꯤꯕꯣ ꯃꯉꯥ ꯂꯩꯃꯅ ꯏꯆꯦꯆꯧꯕꯤ ꯈꯨꯔꯥ ꯈꯣꯏꯃꯨꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯁꯤꯔꯥ ꯍꯣꯏꯅꯦ ꯏꯆꯟꯇꯣꯝꯕꯤ ꯑꯗꯨꯅ ꯐꯅꯤ ꯈꯨꯔꯥ ꯈꯣꯏꯃꯨꯗꯤ ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯕꯅꯤ ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯒ ꯃꯉꯥ ꯂꯩꯃꯒꯗꯨ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ 2-3ꯗꯨꯒ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇꯒꯤ ꯄꯣꯠ ꯃꯠꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯃꯉꯥ ꯂꯩꯃꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯂꯨꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯈꯨꯔꯥ ꯈꯣꯏꯃꯨ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯉꯥ ꯂꯩꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯔꯨꯝꯗꯒꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯇꯣꯝꯕꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯥꯏꯕ ꯀꯧꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯈꯨꯔꯥꯅ ꯃꯥꯏꯕ ꯀꯧꯅꯕ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯃꯉꯥ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯑꯗꯨ ꯍꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯗ ꯈꯣꯡꯗꯥꯈꯤꯕꯅꯤ ꯇꯣꯝꯕꯤ ꯅꯣꯏ ꯌꯨꯝꯗ ꯆꯠꯂꯣ ꯑꯩ ꯃꯥꯏꯕꯗꯨ ꯀꯧꯔꯛꯂꯒꯦ ꯍꯣꯏ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥ ꯂꯩꯃꯒ ꯊꯦꯝꯕꯨꯡꯒꯗꯣ ꯃꯕꯣꯛ ꯂꯥꯌꯦꯡꯅꯕ ꯃꯥꯏꯕ ꯀꯧꯔꯛꯂꯒꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ ꯃꯥꯏꯕ ꯑꯃꯨꯛ ꯀꯧꯕ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯅꯤ ꯍꯩ ꯑꯍꯩ ꯑꯄꯥ ꯁꯥꯔꯅꯨ ꯑꯩꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ
ꯄ꯭ꯔꯞ ꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯧꯖꯤꯜꯂꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯂꯣꯠꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯏꯕꯒꯤ ꯑꯋꯥꯃꯟꯗꯨ ꯀꯔꯤꯅ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯉꯥꯟꯊꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯩꯁ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯈꯨꯔꯥ ꯊꯝꯕꯧꯗꯤ ꯃꯍꯥꯛꯀꯤ ꯉꯥꯟꯊꯛ ꯑꯗꯨꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥꯟꯊꯛ ꯆꯐꯨꯗꯨ ꯍꯥꯟꯅ ꯍꯦꯛꯇ ꯍꯨꯔꯒꯦ, ꯑꯗꯨꯒ ꯑꯋꯥꯃꯟ ꯑꯣꯏꯅ ꯃꯗꯨ ꯄꯤꯔꯒꯦ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯃꯥꯏꯕ ꯊꯝꯕꯧꯒꯤ ꯉꯥꯟꯊꯛ ꯆꯐꯨ ꯑꯗꯨ ꯍꯨꯔꯝꯃꯤ, ꯑꯗꯨꯒ ꯊꯒꯣꯏꯕꯨ ꯂꯥꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯣꯏꯃꯨ, ꯑꯩ ꯅꯪꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯅꯪꯅ ꯃꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯁꯦ ꯀꯩꯁꯨ ꯑꯩꯒꯤ ꯑꯋꯥꯃꯟ ꯄꯤꯗꯧꯕ ꯅꯠꯇꯦ꯫ ꯈꯨꯔꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯈꯨꯔꯥꯒꯤ ꯉꯥꯟꯊꯛ ꯊꯛꯄ ꯐꯪꯗꯕ ꯇꯥꯕ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧ ꯃꯍꯥꯛꯀꯤ ꯉꯥꯟꯊꯛ ꯆꯐꯨ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯉꯥꯟꯊꯛ ꯆꯐꯨ ꯑꯗꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯥꯏꯕ ꯊꯝꯕꯧ ꯁꯥꯎꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯈꯣꯏꯃꯨ, ꯅꯪ ꯃꯇꯣꯏꯅꯔꯦ ꯍꯥ? ꯅꯪ ꯑꯩꯒꯤ ꯉꯥꯟꯊꯛ ꯆꯐꯨ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ꯫ ꯍꯣ ꯈꯨꯔꯥ, ꯉꯥꯟꯊꯛ ꯆꯐꯨ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ꯫ ꯀꯌꯥꯗ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ, ꯑꯩꯕꯨ ꯍꯅꯨꯊꯪ ꯑꯁꯤꯗ ꯂꯛꯅꯕ ꯁꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧꯗꯨ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯥꯏꯕ ꯊꯝꯕꯧꯗꯨ ꯉꯥꯟꯊꯛ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯍꯥꯏꯁꯤꯅ ꯑꯩꯕꯨ ꯍꯅꯨꯊꯪ ꯑꯁꯤꯗ ꯂꯛꯅꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯉꯥꯟꯊꯛ ꯊꯛꯅꯤꯡꯕꯗꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯃꯥꯅ ꯍꯥꯏꯕ ꯌꯥꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧꯗꯨ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨ ꯀꯥꯟꯅꯔꯣꯏ ꯈꯟꯕꯅꯔ ꯀꯩꯅꯣ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯍꯥꯏ ꯈꯣꯏꯃꯨ, ꯉꯥꯏꯈꯣ꯫ ꯈꯨꯔꯥ, ꯈꯨꯔꯥꯒꯤ ꯉꯥꯟꯊꯛ ꯑꯗꯣ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯊꯝꯂꯝꯂꯕꯅꯤ꯫ ꯅꯆꯥ ꯈꯨꯔꯥꯗ ꯁꯦꯜ ꯂꯩꯃꯟꯗꯕꯗꯒꯤ ꯑꯁꯣꯏꯕ ꯑꯁꯤ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯔꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯅꯝꯗꯅ ꯈꯨꯔꯥꯕꯨ ꯂꯥꯌꯦꯡꯉꯣ ꯍꯥꯏꯖꯔꯣ, ꯑꯩ ꯍꯟꯖꯈ꯭ꯔꯒꯦ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯊꯝꯕꯧꯁꯨ ꯈꯪꯂꯤꯕꯅꯤ ꯈꯣꯏꯃꯨꯁꯤ ꯍꯨꯔꯥꯟꯕ ꯑꯣꯏꯖꯔꯒꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ, ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯕꯁꯤ꯫ ꯅꯪꯅ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯅꯪꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯦꯡꯕ꯭ꯔꯥ ꯈꯨꯔꯥ? ꯍꯥꯏ ꯑꯉꯥꯎꯕ, ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯈꯨꯔꯥ, ꯑꯗꯨꯒꯤ ꯅꯠꯇꯦ꯫ ꯈꯨꯔꯥꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯌꯥꯔꯛꯄ ꯑꯁꯤꯗ ꯅꯆꯥꯗꯤ ꯉꯛꯂꯨꯔꯦ꯫ ꯑꯗꯨ ꯈꯨꯔꯥꯅ ꯑꯁꯨꯝꯅ ꯌꯥꯔꯕꯅꯤꯅ ꯅꯆꯥꯅ ꯈꯨꯔꯥꯒꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯣꯏꯗꯅ ꯍꯦꯛꯂꯒ ꯄꯤꯔꯛꯀꯅꯤ꯫ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯄꯦꯜꯂꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯊꯒꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯒꯣꯏꯗꯨ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ, ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯂꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯔꯨꯁꯤ꯫ ꯑꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯒ ꯈꯣꯏꯃꯨꯒꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯊꯒꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯏꯆꯦꯁꯤ ꯍꯤꯗꯥꯛ ꯊꯥꯗꯨꯅꯁꯨ ꯀꯥꯟꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯔꯣꯏ꯫ ꯈꯨꯔꯥ, ꯏꯅꯦꯁꯤ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯈꯣꯏꯃꯨ, ꯑꯅꯥꯕ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯁꯤꯜꯂꯦ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯊꯥꯖꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯇꯥꯟꯅꯒꯦꯁꯨ ꯇꯥꯟꯅꯔꯣ, ꯅꯪ ꯈꯨꯔꯥꯗꯤ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯃꯥꯏꯕ ꯊꯝꯕꯧꯕꯨ ꯈꯥꯝꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯈꯟꯊꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯦ, ꯈꯣꯏꯃꯨ, ꯏꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯒꯣꯏꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯪꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯈꯣꯏꯃꯨꯅ ꯃꯆꯥ ꯁꯛꯅ ꯌꯦꯡꯁꯤꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛ, ꯈꯣꯏꯃꯨ, ꯑꯕꯣꯛ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯒꯣꯏꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯪꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯈꯣꯏꯃꯨꯅ ꯃꯆꯥ ꯁꯛꯅ ꯌꯦꯡꯁꯤꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯕꯣꯛ ꯅꯁꯥꯗꯨꯝ ꯐꯒꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯈꯣꯏꯃꯨ, ꯑꯩ ꯏꯁꯥꯅ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯏꯁꯨꯁꯤꯡꯁꯤꯗꯗꯤ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕ ꯄꯥꯝꯃꯤ꯫
ꯑꯕꯣꯛ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯈꯣꯏꯃꯨ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯜꯂꯣꯏ꯫ ꯊꯥꯒꯣꯏ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯕꯒ ꯊꯥꯒꯣꯏꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯑꯕꯣꯛ, ꯑꯕꯣꯛ, ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯀꯅꯥꯗ ꯑꯃꯨꯛ ꯀꯧꯅꯤ? ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯅꯥꯅ ꯂꯤꯕꯤꯅꯤ?" ꯊꯕꯥꯇꯣꯝꯕꯤꯅ "ꯇꯣꯝꯕꯤ, ꯁꯦ ꯀꯞꯂꯅꯨ. ꯑꯕꯣꯛꯁꯦ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ. ꯑꯕꯣꯛꯄꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯒꯅꯨ. ꯏꯆꯦ, ꯑꯕꯣꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯇꯣꯝꯕꯤ, ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯀꯞꯅ ꯀꯞꯅ ꯃꯅꯥꯎ ꯃꯌꯥꯝꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯊꯥꯒꯣꯏ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯈꯥꯡꯉꯦꯟꯐꯝꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯁꯤꯕ ꯑꯗꯨ ꯄꯣꯂꯣꯏꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯨꯅ ꯊꯥꯒꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯂꯩꯃꯗꯨ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯣꯛꯇꯨꯅ ꯀꯟꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯑꯗꯨ ꯈꯔ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯁꯤꯡ ꯑꯏꯪꯕꯗ ꯐꯤ ꯂꯨꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦ." "ꯏꯆꯥꯊꯣꯏꯕꯤ, ꯁꯦ, ꯏꯄꯥꯅ ꯏꯁꯤꯡ ꯅꯥꯊꯣꯛꯂꯤꯕ ꯑꯁꯤ ꯂꯣꯏꯕꯒ ꯏꯆꯥꯒꯤ ꯏꯁꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕꯅꯤ." "ꯕꯥꯕꯥ, ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯕ." "ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯣ?" ꯃꯅꯤꯂꯩꯃ ꯃꯄꯥꯕꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯍꯦꯛ ꯐꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯗꯨꯕꯨ ꯊꯤꯔꯨꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯥꯊꯣꯏꯕꯤ, ꯅꯪꯒꯤ ꯅꯁꯥꯁꯦ ꯍꯦꯛ ꯐꯕꯒ ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯊꯤꯔꯨꯔꯁꯤ." ꯃꯅꯤꯂꯩꯃ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯋꯥꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨ ꯐꯅꯕ ꯃꯅꯥ ꯍꯤꯗꯥꯛ ꯀꯌꯥ ꯊꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯅ ꯊꯥꯒꯣꯏ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯊꯥꯒꯣꯏꯒꯤ ꯁꯪꯗ ꯂꯩꯔꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯂꯩꯕꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯌꯥꯝꯒꯤ ꯁꯪꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯈꯨꯔꯥ ꯈꯣꯏꯃꯨ, ꯈꯨꯔꯥ ꯈꯣꯏꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃꯅ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯒꯤ ꯈꯨꯗꯥꯡꯗ ꯌꯥꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯁꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞꯂꯤꯞꯂꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ "ꯈꯨꯔꯥ, ꯅꯪ ꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯀꯣ." ꯈꯣꯏꯃꯨ ꯂꯦꯞꯂꯝꯕ ꯑꯗꯨꯗꯒꯤ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯉꯥꯂꯩꯃꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ "ꯈꯨꯔꯥ ꯇꯣꯏꯅ ꯂꯥꯛꯀꯅꯤ. ꯉꯁꯤꯒꯤꯗꯤ ꯈꯨꯔꯥ ꯆꯠꯂꯒꯦꯀꯣ." ꯃꯉꯥꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯝꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯁꯨ ꯈꯣꯏꯃꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯂꯩꯃꯅ ꯃꯁꯥ ꯐꯔꯕ ꯇꯨꯡꯗ ꯃꯄꯥꯕꯨꯡꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯤꯔꯨꯁꯤ ꯍꯥꯏꯔꯤ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ "ꯏꯆꯥꯊꯣꯏꯕꯤ, ꯁꯦ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯁꯦ. ꯅꯪ ꯅꯁꯥꯗꯣ ꯏꯀꯟ ꯀꯟꯗ꯭ꯔꯤ. ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯟꯈꯠꯍꯟꯈꯤꯁꯤ, ꯑꯗꯨꯒ ꯅꯅꯥꯎꯗꯣ ꯊꯤꯕ ꯆꯠꯁꯤ." "ꯄꯥꯕ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯁꯦ ꯄꯥꯕ, ꯏꯅꯥꯎꯕꯨ ꯊꯤꯔꯨꯁꯦ." ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯄꯤꯊꯣꯛꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯣꯏꯃꯨꯗꯨ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗ ꯈꯨꯜꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏꯅ ꯈꯣꯏꯃꯨꯅ ꯑꯉꯥꯡꯁꯤꯡ ꯌꯣꯛꯄꯒꯤ ꯁꯪ ꯑꯃ ꯍꯥꯏꯅ ꯄꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯊꯥꯒꯣꯏꯒꯤ ꯁꯪ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡꯗꯨ ꯈꯣꯏꯃꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ?" "ꯈꯨꯔꯥ, ꯃꯗꯨꯃꯗꯤ ꯈꯪꯗꯦꯕꯣ." "ꯐꯔꯦ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯈꯣꯏꯃꯨ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯂꯕꯗꯤ ꯄꯥꯎ ꯑꯃꯠꯇ ꯄꯤꯕꯤꯔꯛꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯕꯨ ꯄꯝꯈꯠꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯄꯥꯕ, ꯑꯩꯈꯣꯏ ꯅꯥꯎꯗꯨꯕꯨ ꯊꯤꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ?" "ꯏꯆꯥꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯈꯨꯔꯥ ꯑꯗꯨꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯅꯥꯎꯒꯤ ꯂꯩꯐꯝꯗꯣ ꯈꯪꯂꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯄꯥꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯈꯥꯏꯗꯣꯛꯂꯔꯣꯏꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯂꯩꯃ ꯑꯃꯗꯤ ꯃꯉꯥꯂꯩꯃ ꯑꯅꯤꯃꯛ
ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤꯂꯩ ꯃꯗꯨ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯒꯗꯧꯕꯒꯤ ꯇꯧꯕ ꯑꯗꯨꯗ ꯂꯣꯟꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯉꯥꯂꯩ ꯃꯗꯨ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯑꯃꯒꯤ ꯁꯦꯡꯈꯥꯎ ꯂꯥꯛꯂꯒ ꯇꯥꯟꯅꯔꯛꯄꯒꯤ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝ ꯃꯔꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯊꯨ ꯆꯦꯜꯂꯛꯄꯗ ꯑꯃꯅ ꯑꯃꯗ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ "ꯑꯩꯌꯣ, ꯉꯥꯎꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯂꯩ ꯃꯗꯨ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯂꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯁꯥꯎꯅꯨ, ꯑꯩ ꯈꯔ ꯊꯨꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯅꯤꯂꯩꯃꯅ ꯃꯉꯥꯂꯩꯃꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯉꯥꯎꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀ ꯁꯛ ꯃꯥꯟꯅꯕꯤ ꯑꯃ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯈꯨꯗꯥꯡ ꯐꯥꯔꯤꯕꯣ?" "ꯃꯗꯨ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯆꯪꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯂꯩꯃꯅ ꯃꯉꯥꯂꯩꯃꯕꯨ ꯄꯣꯠꯌꯣꯟ ꯁꯪ ꯑꯃꯒꯤ ꯃꯅꯤꯡꯗ ꯁꯤꯡ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯝꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯤ ꯍꯣꯡꯂꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯑꯁꯤ ꯑꯣꯏꯔꯗꯤ ꯐꯅꯗꯨꯝ ꯐꯔꯦ, ꯁꯦꯡꯈꯥꯎ ꯃꯄꯨꯅꯁꯨ ꯇꯥꯟꯅꯔꯛꯂꯔꯣꯏ." ꯑꯁꯤ ꯈꯟꯅ ꯃꯉꯥꯂꯩꯃꯗꯨ ꯍꯔꯥꯎꯅ ꯁꯤꯡ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯅ ꯁꯦꯡꯈꯥꯎ ꯍꯨꯔꯥꯜꯂꯨꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯨꯛꯇꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯅ "ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯐꯥꯔꯤꯁꯦ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯁꯤꯡꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯁꯤꯡꯗꯨ ꯃꯅꯤꯂꯩꯃꯕꯨ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯅ ꯊꯥꯗꯣꯔꯛꯄ ꯃꯤꯁꯤꯡꯅꯅꯤ꯫ ꯃꯉꯥꯂꯩꯃꯕꯨ ꯃꯅꯤꯂꯩꯃ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯐꯥꯔꯨꯕꯅꯤ꯫ ꯑꯗꯨꯅ ꯃꯉꯥꯂꯩꯃꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯊꯧꯁꯥꯗꯅ ꯅꯨꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯆꯞꯇꯨꯅ ꯊꯥꯡꯂꯒ ꯈꯥꯕꯒꯤ ꯃꯃꯥꯡꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ "ꯃꯅꯤꯂꯩꯃ, ꯅꯪꯅ ꯐꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯀꯔꯤꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ?" ꯃꯉꯥꯂꯩꯃ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯅꯤꯂꯩꯃꯅ ꯃꯐꯤ ꯑꯣꯟꯅꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯕꯅ ꯇꯧꯁꯤꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯇꯥꯗ, ꯑꯩ ꯆꯦꯟꯒꯦ ꯇꯧꯕ ꯅꯠꯇꯦ, ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯆꯠꯄꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯣ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯉꯥꯂꯩꯃꯗꯤ ꯏꯉꯛꯉꯛꯅ ꯈꯥꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ ꯅꯣꯛꯂꯤꯕꯒꯤ ꯃꯔꯝꯅ ꯃꯅꯤꯂꯩꯃꯁꯤ ꯅꯣꯡꯃꯇ ꯃꯄꯥꯕꯨꯡꯅ ꯀꯩꯊꯦꯜꯗ ꯊꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯄꯥꯕꯨꯡꯅꯇ ꯂꯩꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯈꯨꯜ ꯄꯨꯝꯕꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯈꯥꯕꯅ ꯄꯦꯟꯅ ꯅꯣꯛꯂꯤꯕꯁꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯂꯩꯃ ꯃꯉꯥꯂꯩꯃꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯗꯨ ꯁꯦꯠꯇꯨꯅ ꯂꯝꯖꯥꯎꯗ ꯀꯛꯉꯥꯎꯅꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯝꯕꯨꯡꯗꯨ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯅꯤꯂꯩꯃꯗꯨ ꯏꯉꯛꯉꯛꯅ ꯊꯦꯝꯕꯨꯡꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯇꯣꯝꯕꯤ, ꯑꯩ ꯅꯪ ꯊꯤꯕꯗ ꯀꯌꯥꯝ ꯋꯥꯏ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯊꯧꯁꯥꯗ ꯂꯝꯖꯥꯎꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ." "ꯁꯣꯝꯕꯨ ꯀꯅꯥꯅꯣ?" ꯊꯦꯝꯕꯨꯡ ꯃꯅꯤꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯅꯤꯂꯩꯃꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯅꯤꯂꯩꯃꯁꯤ ꯃꯆꯜꯅꯨꯄꯤ ꯃꯉꯥꯂꯩꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯤꯁꯨ ꯈꯜꯂꯣꯏ꯫ ꯃꯅꯤꯂꯩꯃꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯃꯉꯥꯂꯩꯃꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯃꯆꯜꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ "ꯏꯆꯜꯇꯣꯝꯕꯤ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡ ꯊꯦꯝꯕꯨꯡ, ꯅꯪꯒꯤ ꯇꯥꯇꯣꯟꯅꯤ꯫ ꯃꯁꯤꯗꯤ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯗꯅ ꯃꯅꯤꯂꯩꯃꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯤꯂꯩꯃꯗꯤ ꯍꯥꯏꯐꯦꯠ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯁꯛꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯅꯤ ꯃꯍꯥꯛꯅ ꯂꯥꯡꯂꯤꯕ ꯁꯛꯂꯣꯟꯁꯤ ꯍꯥꯏꯕ ꯋꯥꯈꯜ ꯂꯛꯂꯝꯃꯤ꯫ "ꯇꯥꯇꯣꯟ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ?" "ꯀꯥꯏꯗ ꯑꯣꯏꯅꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯪꯗꯅꯤ꯫ ꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ." "ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯂꯩꯃꯗꯣ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯗꯨ ꯇꯍꯥ ꯈꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯆꯥꯅꯨꯄꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯊꯧꯔꯥꯡꯂꯤꯕꯗꯤ? ꯅꯪꯅ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯏꯄꯥꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯉꯥꯂꯩꯃꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯉꯥꯂꯩꯃꯗꯤ ꯃꯍꯥꯛ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯃꯤꯗꯨ ꯅꯠꯇꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯗ꯭ꯔꯒꯅ ꯀꯝꯗꯧꯕ? ꯑꯁꯤ ꯈꯟꯅ ꯃꯉꯥꯂꯩꯃꯗꯣ ꯃꯇꯝ ꯈꯔꯗꯤ ꯃꯅꯤꯂꯩꯃ ꯁꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯈꯥꯕ, ꯏꯆꯥ ꯅꯨꯄꯤꯁꯦ ꯊꯤꯕ ꯐꯪꯂꯕꯅꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯖꯈ꯭ꯔꯒꯦ꯫ ꯄꯥꯕ, ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯍꯟꯕꯤꯔꯅꯨ꯫ ꯑꯩꯅ ꯃꯥ ꯊꯤꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯉꯁꯤꯒꯤꯗꯤ ꯄꯨꯕꯤꯈ꯭ꯔꯣ꯫ ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯉꯥꯂꯩꯃꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯉꯥꯂꯩꯃꯁꯨ ꯇꯨꯃꯤꯟꯅ ꯂꯨꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯂꯩꯃꯗꯣ ꯃꯉꯥꯂꯩꯃꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯌꯨꯡ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯣ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯅꯤꯂꯩꯃ ꯋꯥꯗꯤ ꯉꯥꯡꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝ ꯃꯉꯛꯇꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ꯫ ꯍꯣꯏ ꯇꯥꯇꯣꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯂꯩꯃꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯂꯩꯃꯗꯣ ꯃꯉꯥꯂꯩꯃ ꯁꯥꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯁꯦꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯉꯥꯂꯩꯃꯁꯨ ꯃꯅꯤꯂꯩꯃ ꯁꯥꯗꯨꯅ ꯂꯨꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯗꯤ ꯃꯉꯥꯂꯩꯃꯗꯣ ꯃꯆꯥꯅꯨꯄꯤ ꯃꯅꯤꯂꯩꯃꯅꯤ ꯈꯟꯅ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯑꯩꯅ ꯑꯍꯜ ꯑꯁꯤꯗ ꯃꯤꯅꯝꯕ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯑꯩꯕꯨ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ? ꯑꯁꯤ ꯈꯟꯅ ꯃꯉꯥꯂꯩꯃꯗꯣ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯀꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯑꯗꯨꯗ ꯃꯄꯨꯟꯁꯤꯗ ꯃꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇꯕꯅ ꯃꯉꯥꯂꯩꯃꯗꯣ ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕ ꯑꯗꯨꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯂꯩꯃꯗꯣ ꯁꯪ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯗꯤ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯉꯥꯂꯩꯃꯗꯤ ꯍꯦꯛ ꯁꯪ ꯑꯗꯨꯗ ꯂꯩꯔꯛꯄ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯆꯜꯅꯨꯄꯤꯅ ꯈꯪꯍꯣꯡ ꯍꯣꯡꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯏꯆꯜꯇꯣꯝꯕꯤ, ꯅꯪꯕꯨ ꯍꯟꯗꯛꯁꯤ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯆꯜꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯦ꯫ ꯅꯪ ꯇꯣꯝꯕꯤ ꯅꯠꯇꯦ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯃꯅꯤꯂꯩꯃ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯉꯥꯂꯩꯃꯒ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯐꯤꯖꯣꯜ ꯍꯣꯡꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯏꯆꯜꯇꯣꯝꯕꯤꯗꯤ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯇꯥꯇꯣꯟ, ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ꯫ ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯟ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯅꯤꯂꯩꯃ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯉꯥꯂꯩꯃꯗꯣ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯑꯋꯥꯡꯕ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯥꯕꯁꯨ ꯃꯉꯥꯂꯩꯃꯗꯣ ꯃꯅꯤꯂꯩꯃꯅꯤ ꯈꯟꯅ ꯃꯅꯤꯂꯩꯃ ꯃꯅꯤꯂꯩꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩ ꯑꯁꯤꯗ ꯍꯩ ꯍꯦꯛꯂꯤꯌꯦ꯫ ꯈꯥꯕ ꯃꯉꯥꯂꯩꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯉꯥꯂꯩꯃꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯩꯅꯧ ꯍꯦꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯎꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ? ꯍꯩ ꯍꯦꯛꯂꯤꯕꯅꯦ꯫ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ꯫ ꯉꯥꯏꯈꯣꯍꯦ, ꯍꯩ ꯑꯃꯅꯤꯗ ꯍꯦꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃꯗꯣ ꯍꯩꯅꯧ ꯈꯔ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛꯂꯤꯕ ꯑꯗꯨꯗ ꯈꯥꯕꯗ ꯑꯣ ꯍꯥꯏꯅ ꯂꯪꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯎꯗꯨ ꯅꯞꯅ ꯅꯞꯂꯒ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯥꯕꯗꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ? ꯅꯪꯅ ꯎ ꯀꯥꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯑꯗꯨꯅꯅꯤ꯫ ꯌꯥꯔꯦ, ꯌꯥꯝ ꯋꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯁꯦ, ꯍꯩꯗꯨꯝ ꯆꯥꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯩ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯍꯩ ꯆꯥꯔꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯊꯦꯝꯕꯨꯡꯒ ꯃꯅꯤꯂꯩꯃꯒꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯅꯤꯂꯩꯃꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯔꯤꯗꯨꯅ? ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯅꯪ ꯇꯣꯝꯕꯤꯁꯦ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯒꯦ? ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯉꯥꯂꯩꯃꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯪ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ? ꯊꯦꯝꯕꯨꯡ ꯃꯅꯤꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯇꯥꯇꯣꯟꯅ ꯈꯨꯔꯥ ꯈꯣꯏꯃꯨ ꯍꯥꯏꯗꯣ ꯀꯥꯏꯗ ꯂꯩꯕꯒꯦ? ꯀꯩꯒꯤꯅꯣ? ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤ ꯅꯥꯀꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫
Mani leima matamsida mahakna chingnariba ado chumle haina khalami. Thembungna hangliba ado khumdana. Thembungna takliba khoimugi thabak sufam adomda oina chatkirami. Koinone masi nupisibu amu kokchapra khangdi. Asi haiduna thembungsu mani leimagi tungda inakirami. Asomdana khoimudu yot kana suduna leirami. Khura hai tombi kari haige habano. Khura ai tombi nate. Ha kari haba. Mani leima ngagliba khoimuda mahaki masak adu taklami. Aduga mataw karamna mahaki phaibok oiriba manaw nupi adu mangkiba adu sutamlami. Ibema numit aduda aina sel kharadami horubana. Nanaw nupigi pusibu awawa ipakta chingthare khalubada. Aise mahaku hundoklaga chatpa ngamda. Ngasisu mahaku lapsen senaduna lakpani. Adubu aina senaba watkiba mikupta nahaka saklon onduna leiramne. Khura masi pumbase taibung sembiba mapugi thawin sine khalasi. Hausiki khura so ekhoida chatuna inaw nupi amadi paabada asengba ado khanghanbada mateng pangbiyo. Asumna mani leimana khoimubu mayumda puduna laklami matamduda lukhoi amadi manga leimadi ngakpana loiram adubu thawdok pumbagi waridu khoimuna liraklam. Ipagi tombi isani ipagi nakta asuk kuina leirapa phawba ipani isabu masak khanglure. Baba lao ipagi nakta lao. Asi haiduna masanapi atombigi makok aduda nungsina nanbiram. Mani leima mapabunga manaw nupigana sakhang maikhang naduna haraubagi matawdu ubada mana hena penjeram. Mahakna harauba adu amuk uraga thembungsu lona mamon noklam. Asumna matam khara leiraba tungda mani leimaga thembunga manga leimaga khabaga makhoi maridu numit amatada luhongduna nungayai phana pankiram.